ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯉꯥꯛꯄꯁꯤꯟꯕꯒꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯆꯠꯀꯦꯅ ꯇꯧꯔꯤ ꯂꯣꯏꯁꯤꯟꯅꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯣꯛꯀꯦꯅ ꯇꯧꯔꯤ ꯆꯠꯂꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯁꯦ AMPꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯉꯁꯤꯁꯦ ꯉꯥꯛꯁꯦꯟꯒꯗꯧꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯉꯥꯛꯁꯨ ꯉꯥꯡꯖꯧꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯔꯦꯂꯤ ꯆꯠꯄꯒꯤ ꯍꯧꯗꯣꯔꯦ चप्पा हो रहा है मुझे कोई चप्पा हो रहा है मैं आम रैली रैली टाइप से चलेंगे राइफल खमंगा गोविंदा जाऊ रहा है जी श्री गोविंदा ने श्री विजय गोविंदा ने थारे से नाम से कोई जाऊ रहा है जी अखोई जयपुर जाऊ रहा है लाइफ फॉर्म जाऊ रहा है जी मैम लाइफ जाऊ रहे हो जी कोई जायदा फिर जाऊ रहे हो जी लाइफ चंगनी मी याम वाले हंदक्ति इनाउपासीबू अना अहमद कौन खुलजरी लोनना सुस्तानी थोरम से लेंगे मैम अखोन तौगदब थौदांसे पुनमसे अखोन रिक्स लौगदबसु नते मसिगी कमिटी लेबनीको अखोन तौगदबदी अखोई तेंगोल की थौदांगी करीनो हाइबदा अखोन लेरिबा कनागुंबा कनागुंबी अखोई मैतै समाजता तौगदब थबक अदुम कया अखोन लमेंदग उब फंग तारगदी स्वाइगी
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯟꯗꯤꯔꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯄꯥꯟ ꯊꯣꯛꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯔꯦꯁꯄꯣꯟ ꯂꯩꯇꯦ ꯃꯁꯤ ꯃꯟꯗꯤꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯒꯤ ꯑꯣꯏꯅ ꯃꯟꯗꯤꯔꯁꯤꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯅꯤꯁꯥ ꯆꯥꯕ ꯈꯣꯠꯄ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯃꯥꯖꯇ ꯆꯠꯅꯗꯕꯤ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯍꯥꯏꯔꯤꯕ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯈꯛꯇꯪ ꯉꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯈꯔ ꯊꯝꯃꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏ ꯉꯥ ꯆꯠꯁꯤ ꯄꯥꯟꯗꯝꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯂꯈꯟ ꯑꯝꯇꯪ ꯄꯥꯊꯣꯛꯄꯤꯔꯛꯑꯗꯤ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯅꯤꯀꯣ ꯑꯍꯥꯟꯕꯗ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯁꯤꯡ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯒꯤ ꯑꯃꯗꯤ ꯂꯨꯆꯤꯡꯄꯨꯔꯦꯟꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩ ꯑꯝꯇꯪ ꯄꯥꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯇꯦꯡꯒꯣꯜꯅ ꯉꯁꯤ ꯁꯨꯄꯔꯁꯇꯥꯟꯗ ꯂꯥꯛꯄꯁꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝꯁꯨ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯉꯁꯤ ꯇꯦꯡꯒꯣꯜꯒꯤ ꯊꯕꯛꯇꯤ ꯊꯦꯝꯖꯤꯟꯕꯇ ꯑꯣꯏꯁꯤ ꯐꯅ ꯃꯑꯣꯡ ꯆꯥꯗꯕ ꯃꯤ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯅ ꯊꯦꯝꯖꯤꯟꯅ ꯉꯁꯤ ꯊꯕꯛꯇꯤ ꯐꯖꯅ ꯆꯠꯈꯤꯗꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯒ ꯈꯟꯅꯕ ꯌꯥꯗꯦ ꯃꯊꯪꯗ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯅꯤꯁꯥ ꯑꯝꯇ ꯆꯥꯕꯤꯗꯕ ꯍꯥꯏꯁꯤꯗ ꯒꯨꯠꯈꯥ ꯁꯥꯗꯥ ꯁꯤꯒꯔꯦꯠ ꯒꯟꯖꯥ ꯌꯨ ꯂꯣꯏꯅ ꯌꯥꯎꯔꯦꯀꯣ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯂꯣꯏꯅꯅ ꯍꯌꯦꯡ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯇꯤꯝ ꯑꯍꯨꯝ ꯊꯣꯛꯅ ꯆꯠꯇꯧꯔꯤꯁꯦ ꯇꯤꯝ ꯂꯤꯗ ꯇꯧꯕ ꯃꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯑꯗꯣ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯃꯅ ꯁꯥꯟꯅꯕꯤꯔꯒ ꯑꯇꯩꯅ ꯋꯥ ꯇꯥꯕ ꯑꯣꯏꯕꯤꯕ ꯃꯌꯥꯝ ꯉꯥꯡꯁꯤꯟꯕꯤꯗꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯐꯝꯅ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯌꯦꯡꯁꯤꯜꯂꯣꯏꯁꯤ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯗꯕ ꯑꯁꯣꯡꯕꯗ ꯂꯩꯔꯗꯤ ꯃꯣꯏꯕꯨ ꯐꯖꯕ ꯋꯥꯍꯩꯗ ꯂꯣꯏ ꯊꯣꯛꯍꯜꯂꯒ ꯑꯐꯕ ꯃꯐꯝꯗ ꯁꯤꯟꯗꯣꯛꯄꯤꯁꯤ ꯌꯨ ꯊꯛꯄ ꯃꯤ ꯐꯪꯅꯔꯕꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯀꯣꯃꯤꯇꯤ ꯂꯩꯕ ꯀꯣꯃꯤꯇꯤꯒ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯃꯥꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇꯧꯅꯤ ꯑꯂꯣꯏꯕꯗ ꯑꯀꯥꯏ ꯑꯈꯣꯝꯁꯦ ꯈꯣꯝꯖꯤꯜꯂꯒ ꯑꯝꯇꯪ ꯃꯩ ꯊꯥꯗꯣꯛꯑꯝꯁꯦ ꯑꯩꯈꯣꯏꯅ ꯑꯁꯤ ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯑꯁꯤꯇꯪ ꯉꯥꯡꯅ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯂꯩꯐꯝ ꯆꯪꯉꯁꯤ ꯃꯌꯥꯝ ꯇꯦꯡꯒꯣꯜ ꯀꯥꯡꯕꯨꯁꯤꯡ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯅꯗꯧꯔꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯦꯡꯒꯣꯜꯒꯤ ꯉꯁꯤꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯟꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯍꯜꯂꯅꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ ꯃꯤꯇꯤꯡ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯁꯤꯜꯂ ꯂꯣꯏꯔꯦ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯂꯁꯤ ꯃꯌꯥꯝ ꯋꯥꯔꯣꯏꯕ ꯌꯥꯗꯦ ꯑꯁꯣꯏ ꯉꯝꯖꯥꯎꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯂꯣꯏꯕꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯈꯥꯏ ꯄꯤꯔꯝꯕꯁꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯅꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤ ꯂꯣꯏꯔ ꯃꯌꯥꯝ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕ ꯃꯌꯥꯝ ꯇꯧꯔꯤꯁꯤꯡꯁꯦ ꯃꯩꯈꯩ ꯌꯥꯎꯕ꯭ꯔꯣ ꯃꯩ ꯇꯧꯔꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯣ ꯑꯗꯩ ꯑꯣꯁꯤꯗꯤ ꯆꯥꯎ ꯌꯥꯔꯣꯏꯌꯦ ꯄꯣꯠꯁꯤ ꯂꯤꯑꯦꯕ